Ngarang ay pung mapan makhairom tarak pada Kaksing district ki palen kaithen de leiba sulap toilet complex am ki manung da Kaksing wairi laisang tem paring digi mayang langbam dhana siam sahi kuntra gatret apok pa Meeoi ma kubani haiba Meeoi ama mahakna toilet asigi madung da sangkraba matung thorok mandabadagi thong namkhaiduna yenglubada manung da Siraga Leirambani mahak yaksang manakta sidin sama taram khibani mahak drug overdose laikhidaba oiramgadra haina signari maram aduna mahak matokram laikhidabno haibagi sapsaba maram khangbang ngamkhidri adumakpu laikhidra baksang imung manungi Meeoi singna laukhre hairi Purgi karama mafam singi oina MLA kunga tarung na laingak sem na bahona ribano haina Kuki kulai paiba group of Mla Da Karemnakhre chahi sigi February Taraga humdoida Manipur State Assembly bu suspended animation thamduna ngasi power of president rule gi makada center na lamdam ase bulai ngangliba si lauthok mikhal pangthok miyam na khan kiba mute singna semba popular government ama semna na ba hojik Delhi da leiduna BJP gi MLA singna hona riba si Manipur gi karama mafam gi oina laingak sem na bagi hona ribano haina Kuki Liberation Army let colon KLAL na MLA singda karim kathaina wahang kaya hanglakli Government of Kuki Land Kauba banner gi makhada Kuki Liberation Army let colon KLAL na thadorok patrol amada Delhi station tawduna anauba lengak sem na bahona ribasi makhoi gi lengak nati makhoi gi oiba problem ama nate haina su phongdoragli Mathang thagi ahan ba musung ani subasayil da tangkak ani thokna pangthok ka durbe Bihar Legislative Assembly gi mikal de NDA gi banner makhada puna satminar be JDU khak tana alliance asi bulu singliba BJP na Prime Minister Narendra Modi gi mireng makhada amuk hana Bihar de NDA gi pang oiminar ba Nitish Kumar bu Chief Minister ohilakna ba akan ba campaign sa thargling gi charakta mathang sahi 2026 ta Assembly mikal sing pangthok ka da state manga gi manung da yauri ba Assam da di mikal asi gi mangoina na kumhai ta ba horogle yamna thajada ba amasung mathang sahi da pangthok ka da Assam Legislative Assembly gi mikal mamang da Political gi asaw ahong ba thauduk am oina BJP gi ticket ta Assam gi Nagaon Parliament da constituency gi MLA MP oina marita ka batana tana kumja 2014 da center da BJP gi lengak linglak laba matung kumja 2016 dagi 2019 phawi Union Minister of State Railways oiram kiba Assam gi saknai rabu BJP gi lusing ba Rajen Gohen party asi gi primary membership tagi tokre Assam gi oina BJP gi maru eba leader am oiriba Rajen Gohen na party asi gi primary membership tagi tokpatana tana party asi gi oina mangonda sinnaram ba organization na singba thabuk thorom pomna ke thaudang su khodak tagi puraroi haina phongdokre mahakna BJP dagi resign tawbagi matang da lebak asigi mangjil thaba pawgi agency am oiriba PTI da phongdokhibagi matung ina BJP na Assam gi miyam da thabuk oina pangthokani haiduna sakhiba wasik sing thabuk to onthok pangamdre amasung Assam tu mapan dagi changlakpa Meeoi singbu khunda laita handuna Assam gi yelhongmi phurukna singba namthak tawre haina wafam phongdorki BJP gi thawong asidagi mahak party asigi tokpani haiki agency gi powersin hai Assam gi saknai raba BJP gi lusingba sina party asidagi tok khibada natana upper amasung central Assam da leiba atop BJP gi maru oiba member Taraga Leire mahakaloina na party asidagi tokle hairi Assam gi BJP gi manung to regli film asina taglibadi party asigi manung da yana da amasung sayna basing chauna leire haibasini mamang dagi hauroduna Manipur da salairakli ba president rules ki lengak loisilakna ba anubu popular ministry ama likhanna gi damakta saksil laguni haiduna Delhi da mathang sanction tuna ngasi numidang phawa mafam aduda lerakliba BJP gi MLA singna party asigi national spokesperson su oiriba North East ki coordinator Sambit Patra khangtang unana ba natana party asigi yauna union lenga ki makok thongba lusing basing na unaba phangkidri haina Delhi dagi phangba paun hairi ngasi nimdang pung mapan gi met kuni thoi rom tarak pada telephone gi khuthang da Delhi dagi phangba paun haibada hayeng dagi hauroduna mafam aduda kem tawduna lerakliba BJP gi MLA sing da party asigi national leader sing na unana ba hauragani makoina han bo oina hayeng mak BJP gi general secretary BL Santos ko unaraba yai hairi adubu BJP gi general secretary oiba BL Santos ki RS romdagi lakpa party asigi maru oiba organization gi thabuk thauram sing maipuna rakpani na mahakna party gi general secretary oire haiduna hektamuk section duna unabai khudong chaba leiroidari amaramda Sambit Patra nasu Manipur da laktuna Delhi da leirakliba party gi MLA sing unana bagi appointment general secretary BL Santos tagi lawang ambagi pangkal leite hairi adubu Manipur gi BJP gi MLA sing na hayeng dagi hauroduna makoi gi party gi lusing basing matang unana ba tharang torpagi manung channa hayeng general secretary BL Santos ka unagani hairiba asigi matang dadi unaba phangbra natraga phangdabra haibadu yengkiba tari hairi amaramda pauchi asina ngasi numidang phangba pauna haibada Manipur da hausa gumna popular ministry ama lehenna ba BJP gi national leader singna prime minister amasung home minister kusamna duna thorang torukna basu nauna lingda riba Manipur gi popular ministry adu chief minister oiduna lusinga da leader khanba gi thabuk di party asigi parliamentary board lusingi ba prime minister Narendra Modi na laurak pa warit na aroi ba oigadabni hairi
Manipur की लेंगक लेंबा अमसुंग मसीगी लुचिंगबा खनबगी मतंगददि अमित शाह ना होम मिनिस्टर ओइजरबसु महाकी माइकैदगी सजेशन नत्रगना प्रपोज तव फाव ngambagi ayaba leite hairi panbe abadi ngasi numidang fawo delhi gi lerliba bjp gi mla singna hojik fawda sambit patra natna party asigi maikaidigi amasung union lenga ki makuk thongba lusikba amata unaba phangdribani karigumba mla sing asigi mute kharna haying general secretary bl santos unanaba phangduna makoi gi apamagi maikaida general secretary asina su leplagadi soidana anuba lenga kamaling lagani haibgi thajaba henna leireklagati haibu phangduraki Assam Rifles na NNCN आरगी सीनियर कदर मरी फारे अरुणाचल प्रदेश की तिराप अमसुंग लेंगदिंग डिस्ट्रिक्ट इंसर्जेंट गे थबुक थौरम सिंगी मथक ऑपरेशन थबदा असम राइफल्स ना तिराप पुलिस अमदी ईस्टर्न कमांड इंटेलिजेंस ब्यूरो ECIB गे अपन बतिमना NNCN आरगी वांटेड लाउथोख्रब सीनियर कदर मरी फाबंग हमले हाइरी एजेंसी की पाउन फोंगदोरक पदंगसी अयुक पुंग तरे ताबदे हौना सिक्योरिटी फोर्स के अपन बतिमना खनब इंटेलिजेंस की पाउंग मतुंग इना दियाउमली एरिया दा जॉइंट मोबाइल व्हीकल चेक पोस्ट MBC लॉन्च तौदना थी हुंबगी थबक से थबा होखी अयु पुंग तरारम तरपदा सिक्योरिटी अपन बतिमना चेक पोस्ट अदुदा अमुबु मसुगी महिंद्रा थार अमखामखी थार अदुदा थी हुंबगी थबक से चबदा तोंगलखिबे मी मरी अदु NNCN आर वांटेड लाउथोख्रब सीनियर कदर सिंगनी हाइबा खंग गमलखिबनी मियोइ सिंग असिदगी मोबाइल फोन तरुक टैबलेट अमा ट्रॉली बैग अमा डफल बैग अमा अमुबु मसुगी थार गरी फगतखरी प्रिलिमिनरी इन्वेस्टिगेशन दा सीनियर कदर मरी असि अतर शर्मगी मिहाता सेनबा मियोइ सिंगनी हाइबा खंग गमखरे हाइरी हक्सांग मतुप यांखै थोकना फंगनिंद्रबदी लिव इन रिलेशनशिप दकी लापथोगु यूपी गवर्नर उत्तर प्रदेश की वाराणसी दा पांगथोकेबनी फुगतरे छुब महात्मा गांधी काशी विद्यापीठ कन्वोकेशन सेरेमनी दा मियाम दा वांगांग बदे स्टेट असि गवर्नर आनंदीबेन पाटिल ननहा सिंग द सेक्शन वा थमलदुन सही नौरिबो नुपी सिंग अमदि थबुक तौरबो नुपी सिंग गे असौबा सिटी सिंग दा अतोप मियो सिंग लिव इन रिलेशनशिप थंबदेगी लापथोक हाइन फोंदोखरे गवर्नर पाटिल ना हाई हौजिकी मतम द लेबा कसिग अतोप मियो गी खुदुंग चावा लौनो होना मिसक कया थोरकले मिसक सिंग असिना नहा ओइरिबो नुपी सिंग असिबु थेम नौदना लिव इन रिलेशनशिप थमदना मखोइदेगी खुदुंग चावा लौथोकनबा होनरी खुदुंग चावा फंगथ्रो मतम द तोंगन तोंगन थौदोक कया थोकनदुना लापथोकनबा होनरगली हाइबा थौदोकसिंग अदुगी मनुंग द नहा ओइरिबो नुपी सिंग असिबु तमथिने फु चैबत नतना मिहाथिना हलंबा थेंगनरी हाइबा सिंग असिदगी ngakthoknabagi damakta nupi singna live in relationship tagi lapthoknaba honabi numit khuding gi leba kasigi pause da nupi kaya sang matuk matuk kaktuna thanamle haina pautari hairiba sing asigi manung da live in relationship ta leminaba kaya su yauri haksang matuk yang khai thokna kaklaga hundoklambagi damakta asigumba mari dagi lapthok pinaba su hairi Myanmar hunta lanmin an lan ngakli haitu makhoi gi lanmi sing da san state amasung karini state ta leiba yum sing dagi pochei lut tawna ba yathang pi gi haina karini nationalist defense force KNDF ta yorok laban mi amana phungdorakre Myanmar hunta lanmi de yorom laba matung da KNDF ta yorok lakraba ko unke kom hen kawani amana video interview amada phungdorak pa warol amada Myanmar hunta lengak na resistance forcing gi matak ta operations tharingi matam da misam sing yum sing da leiba polam sing lut tawna ba yathang pi khi hairi kong unna ngarang phungdorak khibada warol amada mahak punam duna Myanmar hunta lanmi de yoholaba matung military training mapung phana loiraba matung de lanmi ki mangasu batch oina karini state ta matau ta honki bani haidi langamni haina military officer sing yauna lanmi sing de Myanmar regime misam sing yum de leiba tanglaba poram sing lut tawna bagi ayaba piki haidi yum de tingba electric cable phabu huran na Myanmar hunta lanmi sing de yathang piki haina ko ungna makhata na phungdok ko loina na lut tawri electric cable sing asi kori sungbada sen na bani Myanmar hunta gi officer sing na lanmi sing na lut tawraba kori sing adugi mamal kaya 10,000 piduna Myanmar township ta mamal tangna yonthoki hairi Myanmar hunta lanmi gi operation da kiduna chenthokraba mi singi yum singbu hunta lanmi na sang naina maman yamna polam sing lut tawgi thabuk sa thabata na tana yum da leiba motorbike sewing machine refrigerator amasung generator sing polam kaya su lut tawduna pukhi military hunta lanmi na sathaiba thawung asi makhoina lan ngamlabani na polam sing asi su makhoi gi oibagi right lai haina hunta laingak na phungdokhibani haina su ko ong na makhata khi aduga makhata rakpa update na H1B fee hangat kibani US ki university sing khaktana tana India gi mahiru sing da su sai theng phungle US president Donald Trump lengang na S1B sa fee $1 amada hangut kibati lebak adu da leiriba makok thongba university sing da akoi bada piba tana tana US ta mahi masing tamliba India gi mahiru sing da su asoba sai theng mayok na re hairi S1B sa fee hangat kiba asina workers sing da sel yamna pibana international staff amasung mapa leiba ki mahiroi sing tamhanna ba hona bada US ta leiriba asoba university sing da singnaba amo helle haidi visa fee hangat kiba asina India gi mahiroi sing da su
saifu ama pibaga loinana US ta international enrollees tawbada asauba senfam thibagi mathau tare hairi